Manipur COVID-19 की फिबम लुसिलक लैब मरमना लेंगाकना लाकलिब जुलाई 19 की अयुक्तगी स्टेट सिनब थुंगना टोटल कर्फ्यू थमननबा वारेफ लौख्रे नुमित 19 की ओइबा टोटल कर्फ्यू सी स्टेट असिदा डेल्टा वेरिएंट की केस मसिंग लेफ्टना हेनगलरिबसी थिंगब ngamnabani haina लेंगाकना फोंदोकले खोंथांग असि चेन ऑफ ट्रांसमिशन थिंगनबनी हाइना मणिपुर की चीफ मिनिस्टर एन बिरेना हाइरी ngarang state asida pung kunmari gi manungda coronavirus ki case lising ama hena detect tauki loinana tamthira balaina laichet asina maram oiduna miui 13 makhatana siki Housing state asigi oina apunba case masing lising marifu mathoi ga chamnga humpu yaure active case punna lising nipan ga chamnga yankhai ga nipan lairi World Health Organization WHO gi matung inna Delta variant asi variant of concern VOC ni hairi Delta variant asi yamna laina amasung yangna sandok kanba yamna khudung thiningai oiba coronavirus ki variant ama oiri housing malem gi tongan balai vaccine da SARS-CoV-2 gi tongan ba variant kya left na sandorokli variant sing adudi alpha beta gamma amasung delta ni manipur yauna india da delta variant ki safu mayoknari ICMR na sataba study amagi matung inna vaccine kapthoklaba miui kyasu delta variant numberam oiduna adumak nari adum oinamak vaccine kapthoklaba miui singda delta variant numberam oiduna sibagi changdi yamna nemi haina study aduna mayek sengna palli manipur laingakna corona laiset asi thingna ba makhal kyagi thorang amasung thosil paikhatuna angamba thakta honari adumakpu miyamna test tauba amasung vaccine kapada chauna miraiba leiba sina phibam asi laksina na bahona bada chauna khuro thangali haina chief minister N Birena hairi ngarang phawbada manipur da punna miyoi लाख मापन ग लिसिंग यांखै ग मंगा ग चमापन कुन ग हुमदोय वैक्सीन काख्रे इंडिया पुंबगे ओइना हौजिक फावबदा नेशनल वैक्सीनेशन ड्राइव की मखादा पुन मियोय क्रोर कुंथ्राग मापन दशमिक अमा अहुम वैक्सीन काख्रे कोविड-19 की वैक्सीन दा लैना लाइसेट असिदगी ngakthokpa ngambagi mapanggal yauri SARS-CoV-2 virus thengnanaba immune response ama piri maramasina vaccine kapthokpa haibasina laina asina narakpa matamda life threatening oiba condition lakpagi chamyam na hanthali hairi manipur da july 19 dagi hawdaba total curfew sida essential service kidi komthokani haina manipur lainga ki principal secretary health b bulnumang na phongdokpa laikre Khongjel yang na sandorokliba COVID-19 asi thingbangam na ba hona bada vaccination amasung total curfew si yamna maru oiri